Ma'am, ID thao se kano engine oil si mustard oil de hena season de ko aduna dukan da su irai laina phangba hairaga di sigi engine oil se dum season ai ma'am atay to pa thao amta season bi gano weight loss ki oirasu adagi diabetes ki oirasu ko ado. Hello everyone, welcome back to my channel, ma'am. Asa si hui khongi he ado ma'am ngasi dagine aigi keno tawdoine bako aigi diet plan hai tare ma'am ga share tawdoine aina weight loss journey ga aigi diabetes normal lakpagi matang do aduda aina chaba aina thakpa loina makse hek hobadagi dum skip amta tawdana hek morning dagi nungdang phawgi do aina kai chaba thakpado loi hapa doine ma'am aduna weight loss tawningba aduga diabetes normal lakningba singna ne aigi blog asibu hobadagi loiba phaw yengbiyo mamutana aduga potsak khudingmaki yamna sangdokna di hai aduga blog sisu khara sangani ko ma'am adugi poching do loi utlabane ma'am chaba thakpa singdo adu gyan tana phajana yengbiro aduduga ma'am hayeng na ne nungti hapakke boko blog se nungti gi dum yengbiyo boko hayeng sina mu ai weight chu on ge ma'am da ulake aduga diabetes sugar su test tawraga ma'am ni mafang da ulake ba fasting ga aina chakcha tokpagi pp ga chakcha toga pungani lerega tawbudo aduduga ai ulake ba test to aduga mayam ga punna su aigi sugar hantarapado adudo mayam ga khangmina se ba ai every 5 days kudingi sugar test tawdoini adoidi mayam makhata na yengbiro blog sibu ma'am si sini ko kaino mithi ai se loindi khangama de ma'am khangaba ne ba do comment ta gumba jo dum mithi ai de karam no hangba yawe si je nga thong ba daga yam sijina ba duni ko bamona nga thong ba si yaw de ya de ko ma'am ado si se sama samje ai je si glass da hapaga ahinga ma tingam doine ba adagi sina mo jira ne jira se ai di kya thakti thae do aina mo jira sina koi magi oina sembi si gi chama sama si su smile taraga glass ama tingam doine overnight aduga ma'am si singje aigi adum sijina ba ngata ne ba sina cinnamon powder dalchini powder ne ba si ai cha thakpa da hapa ka doine ma'am adum ulake ko ina cha semba kanda dai sina adum stick chi jo dum detox water gumba da so sijinai adai si ai kana ba ngata ne ma'am si ba wat la ba ne ai yam sijinai ko adum mathang mathang ulake aduga ma'am si se flaxseed water ai je si ni ko sorry flaxseed sai je si ni ko ado ai si flaxseed si jo kaino spoon sumana dum ising liter amadane liter amagi bottle ne bogo se sida si spoon je pick than ai je kitang spoon je kitang pi sumana kitang yamna do pick na ubagi ne kitang sumana chauna hai tare ani gi changda apik pa jama sogan sumana hapa maga si bottle se ising liter ama dum yasallaga overnight thamamaga hayeng nongalaga dum ai sumana jir mithi water thak loiga dum minute 10 ama changa ama sumana layer kan da breakfast sung cha dringai da sigi flaxseed water natraga chia seeds no mana chia seeds sai no mana flaxseed sai are ba thai hai tare detox water thak pasu yawe ba ko ado si je ising han doine pik than na thamam doine do nongalaga breakfast sa drikanda sigi 1 liter water di dum loishan doine ko ma'am ado ma'am adum mathang ucharake ma'am si ising loi hapa mani dana smaina loi tingam doini ko hing flaxseed su tinge aduga ma'am si sina ina nungti gi sijina ba thakpagi jira do chumthoga thak toini dana sawhallaga aduga mapang do le maudra adu mapang do phajana mu sando smain thamaga kanghallaga mu khoi dum marumrang sijina badu adum jira jum sijina hai tare takhaira khokara ke mahau mangdi ko mage adu smai sijina yam phai ma'am jo dum khaksa loba hundokhi do pamui dana ko sini ma'am hayeng ayuki ngaktani aduna hayeng ayuki aina chaba thakpa ma'am da loi uchar age good morning ma'am hojik se ayuk se kem chadri ko jira aduna aina nugdang da tingamba jira da dum simaina maru je loi hapsallaga brong launa sawandoini aduga thaktoini ko ma'am aduga sina khoi magi aina sembi bane khoi ma jira dum thae aduga chakhau sokpada thakpa yabra hangakpado yai ko akhoi mama ju chakhau so eba aduga akhoi ma do nung su laieba aduda dum jira water do sijinai hai tare aduga si loiraga mo aigi mithi water sawhandoine aduga muk thaktoine si jira duni phajana saure ko swainam saure do yare ma'am adum min glass am khutpada minute manga re da ko kaisu kuina changdeba si yare thak tharani sumain tawraga phajana chumthokpirani jira se manam di khara kan mane ma'am
ꯑꯗꯣ ꯃꯅꯝ ꯀꯜꯂꯁꯨꯀꯣ ꯍꯛꯆꯥꯡ ꯐꯗꯣꯏꯅꯤꯅ ꯑꯗꯨꯝ ꯊꯛꯁꯦꯕ ꯁꯤꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯖꯤꯔꯥꯁꯤ ꯑꯗꯨꯝ ꯈꯔ ꯏꯪꯊꯔꯛꯄꯗꯣ ꯑꯗ ꯑꯗꯨꯝ ꯄꯨꯔꯥ ꯏꯪꯕ ꯅꯠꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯁꯤꯞ ꯇꯧꯔ ꯑꯗꯨꯝ ꯊꯛꯄꯤꯌꯣꯕꯀꯣ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯃꯤꯊꯤ ꯋꯥꯇꯔ ꯑꯃꯨꯛ ꯐꯨꯠꯂꯨꯔꯁꯤ ꯃꯤꯊꯤ ꯑꯃꯨꯛ ꯁꯧꯍꯜꯂꯁꯤ ꯃꯌꯥꯝ ꯑꯗ ꯃꯔꯨꯁꯦ ꯂꯣꯏꯅ ꯍꯦꯛ ꯍꯥꯞꯆꯜꯂꯒꯅꯦ ꯁꯧꯍꯟꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯖꯤꯔꯥ ꯁꯧꯍꯟꯕ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯍꯟꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯆꯨꯝꯊꯣꯛꯑꯒ ꯊꯛꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯧꯔꯦꯀꯣ ꯁꯤ ꯌꯥꯔꯕꯅꯤ ꯁꯤꯁꯨ ꯆꯨꯝꯊꯣꯛꯂꯅꯤ ꯑꯩꯅ ꯃꯌꯥꯝ ꯍꯦꯟꯅ ꯀꯨꯞꯊꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯦꯕ ꯀꯃꯦꯟꯗ ꯃꯔꯨ ꯌꯥꯎꯅ ꯊꯛꯇꯣꯏꯔꯥ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯧꯍꯟꯗꯣꯏꯔꯥ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯩꯅ ꯍꯦꯟꯅ ꯀꯨꯞꯊꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯇꯥꯛꯏꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯄꯨꯛ ꯍꯥꯡꯉꯤꯀꯥꯟꯁꯤꯗ ꯆꯥ ꯊꯛꯄꯗꯧꯅ ꯑꯗꯨꯝ ꯁꯤꯞ ꯊꯛꯇꯣꯛꯑꯅꯤ ꯁꯤꯃ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯩꯒꯤ ꯃꯤꯊꯤ ꯋꯥꯇꯔꯗꯣ ꯊꯛꯇꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯣ ꯃꯤꯅꯤꯠ 35ꯃꯨꯛ ꯐꯥꯔꯦ ꯊꯛꯄ ꯂꯣꯏꯈꯤꯕ ꯑꯗꯣ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯐ꯭ꯂꯦꯛꯁꯤꯠ ꯋꯥꯇꯔꯁꯦ ꯌꯥꯝꯅ ꯇꯤꯡꯉꯝꯕꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯁꯤꯁꯦ ꯐꯖꯅ ꯅꯤꯛꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯂꯤꯇꯔꯁꯤꯃꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤꯀꯥꯟꯗꯣ ꯑꯗ ꯂꯣꯏ ꯊꯛꯇꯣꯛꯇꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯛꯁꯨ ꯊꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯤꯁꯦ ꯅꯪ ꯂꯥꯎꯋꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯂꯤꯇꯔ ꯑꯃꯁꯦ ꯊꯛꯈ꯭ꯔꯦ ꯃꯤꯊꯤ ꯋꯥꯇꯔꯁꯨ ꯊꯛꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯆꯥꯗꯦꯕꯀꯣ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯍꯦꯛ ꯆꯥꯁꯜꯂꯒꯅ ꯑꯗꯨꯝ ꯂꯟꯁꯇꯣ ꯊꯦꯡꯉꯦꯕ ꯄꯨꯡ 1-2ꯗꯒ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯆꯔꯥ ꯍꯦꯟꯕ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯗꯕꯁꯦ ꯌꯥꯝ ꯉꯝꯈꯔꯦꯕ ꯁꯨꯝ ꯀꯣ 3 monthsꯇꯣ ꯐꯖꯅ ꯗꯥꯏꯠ ꯇꯧꯔꯨꯕꯗꯒꯤ ꯑꯗꯣ ꯁꯤꯁꯦ ꯊꯛꯇꯣꯛꯑꯁꯤ ꯂꯤꯇꯔ ꯑꯃꯁꯦ ꯒꯨꯔ ꯂꯣꯏ ꯊꯛꯆꯟꯗꯧ ꯅꯠꯇꯦꯀꯣ ꯈꯔ ꯁꯤꯁꯦ ꯑꯩꯅ ꯁꯤꯒꯤ ꯂꯤꯇꯔ ꯑꯃꯁꯦ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯆꯪꯉꯒ ꯑꯗꯨꯝ ꯊꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯛꯑꯝꯃꯅꯤ ꯑꯗꯩ ꯊꯕꯛ ꯑꯔꯩꯕ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯃꯨꯛ ꯊꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯤꯇꯔ ꯑꯃ ꯂꯣꯏꯈꯤꯕ ꯑꯗꯨꯝ ꯈꯪꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯛꯆꯥꯡꯗꯁꯨ ꯃꯌꯥꯝ ꯐꯔꯦꯗꯅ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯀꯣ ꯆꯈꯥꯎ ꯁꯣꯛꯄ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯊꯛꯄ ꯌꯥꯏꯀꯣ ꯁꯤꯒꯤ ꯀꯩꯝꯇ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯇꯦ ꯁꯤ ꯂꯣꯏ ꯁꯤꯖꯤꯟꯅꯕꯤꯌꯣ ꯁꯤ ꯌꯥꯝ ꯊꯤꯅ ꯐꯈ꯭ꯔꯕ ꯃꯍꯤꯅꯦ ꯁꯨꯒꯔꯗꯒꯁꯨ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯁ꯭ꯀꯤꯟꯗ ꯀꯥꯟꯅꯗꯕ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯂꯣꯏ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯀꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯑꯗꯩ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤꯕꯩꯗꯤ ꯑꯩ ꯇꯁꯦꯡꯅꯗꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯀꯩꯅꯣ ꯁꯨꯝ ꯗꯣꯛꯇꯔꯗ ꯁꯨꯝ ꯇꯥꯟꯅꯕꯤꯌꯣꯕ ꯑꯗꯨꯒ ꯂꯥꯏꯅꯥ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯩꯝ ꯂꯥꯏꯅꯥ ꯂꯩꯇ꯭ꯔꯁꯨ नाꯗ꯭ꯔꯁꯨ ꯌꯦꯛꯇ꯭ꯔꯁꯨ ꯊꯛꯄꯤꯔꯣ ꯋꯦꯠ ꯂꯣꯁꯇꯁꯨ ꯐꯔꯦ ꯋꯦꯠ ꯂꯣꯁ ꯇꯧꯕꯗꯁꯨ ꯀꯥꯟꯅꯔꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯗꯤꯇꯣꯛꯁ ꯁꯤꯒꯤ ꯁꯨꯝꯕ ꯐ꯭ꯂꯦꯛꯁꯤꯠ ꯋꯥꯇꯔ ꯅꯠꯇꯕꯤꯗ ꯑꯩ ꯃꯈꯟ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦꯕꯀꯣ ꯀꯥꯟꯅꯕ ꯋꯦꯠ ꯂꯣꯁꯇ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯀꯥꯏꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯨꯠ ꯆꯪꯗꯦꯕ ꯗꯤꯇꯣꯛꯁ ꯋꯥꯇꯔꯁꯤꯅ ꯑꯩꯈꯣꯏꯅ ꯆꯝꯄ꯭ꯔꯥ ꯍꯥꯞꯄꯒ ꯁꯤꯡ ꯍꯥꯞꯄꯒ ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛ ꯃꯤꯟꯇꯣ ꯑꯗꯨꯝꯕ ꯍꯥꯞꯄꯒ ꯃꯌꯥꯝ ꯁꯦꯝꯕ ꯃꯈꯟ ꯁꯤꯅ ꯋꯦꯠ ꯂꯣꯁꯀꯤ ꯁꯤꯅ ꯑꯗꯨꯒꯤ ꯁꯤꯅ ꯑꯗꯥꯒꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯝꯕꯗꯣ ꯑꯩ ꯍꯌꯦꯡ ꯍꯥꯞꯄꯛꯀꯦꯀꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯕꯖꯥꯔ ꯆꯠꯂꯨꯒꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯨꯒꯦꯕ ꯑꯗꯨ ꯊꯥꯒꯦꯀꯣ ꯁꯤ ꯃꯔꯨꯁꯦ ꯃꯊꯟ ꯐꯝꯊꯈꯤꯗꯣ ꯁꯨꯃꯥꯏꯅ 1-2 ꯑꯗꯨꯝ ꯈꯤꯇꯪ ꯌꯥꯎꯕꯗꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯍꯩꯅꯗ꯭ꯔꯒꯅꯅꯦ ꯁꯤꯗꯣ ꯀꯩꯅꯣ ꯁꯤꯒꯤꯁꯦ ꯐꯖꯅ ꯅꯤꯈꯥꯏꯕꯤꯔꯣ ꯅꯨꯡꯗꯥꯡ ꯑꯃ ꯇꯤꯡꯉꯝꯃꯕꯅꯤꯅ ꯃꯥꯏ ꯀꯥꯟꯅꯕꯗꯣ ꯂꯣꯏ ꯐꯪꯉꯕꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯏꯗꯤ ꯒ꯭ꯂꯥꯁꯇ ꯑꯣꯏꯒꯦꯔꯥ ꯑꯣꯏꯒꯦꯔꯥ ꯆꯨꯝꯊꯣꯛꯑ ꯊꯛꯀꯦꯁꯨ ꯊꯛꯄꯤꯌꯨꯀꯣ ꯃꯔꯨꯗꯣ ꯍꯩꯅꯗꯦ ꯍꯥꯏꯔꯁꯨ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯍꯩꯅꯩ ꯁꯤ ꯂꯤꯇꯔ ꯑꯃꯁꯦ ꯊꯛꯄꯗ ꯑꯗꯨꯝ ꯄꯨꯛꯇꯤ ꯄꯤꯛ ꯊꯜꯂꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯁꯤꯞ ꯉꯥꯏꯍꯥꯛ ꯍꯦꯛꯇ ꯊꯛꯇꯣꯏꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯆꯥꯕꯗꯣ ꯃꯊꯪ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯗꯣ ꯑꯦꯛꯅꯤ ꯑꯆꯧꯕ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯆꯟꯗꯣꯟ ꯅꯝꯃꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯗꯣ ꯁ꯭ꯀꯤꯟ ꯀꯦꯌꯔꯕꯨꯗꯤ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧ ꯇꯥꯔꯒꯁꯨ ꯆꯟꯗꯣꯟ ꯁꯨꯃꯥꯏꯅ ꯅꯝꯕꯁꯦ ꯊꯥꯏꯅ ꯑꯗꯨꯝ ꯇꯧꯅꯗ꯭ꯔꯥ ꯑꯗꯨꯅ ꯎꯔꯤꯡ ꯃꯄꯥꯗꯨꯗ ꯅꯝꯕ ꯑꯗꯩꯗꯣ ꯈꯧꯔꯤꯗ ꯌꯥꯝ ꯆꯥꯎꯅ ꯑꯃ ꯇꯧꯋꯦ ꯑꯩꯗꯣ ꯍꯟꯗꯛ ꯆꯥꯔꯝ ꯊꯛꯔꯝꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯩꯅꯦꯕꯀꯣ ꯑꯩ ꯆꯥꯕ ꯊꯛꯄꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯗꯥꯏꯠ ꯐꯖꯅ ꯇꯧꯔꯒ ꯐꯖꯅ ꯆꯥꯕꯗꯒꯤꯗꯤ ꯑꯩ ꯁꯨꯝꯕꯁꯤꯡꯁꯤꯁꯨ ꯂꯣꯏ ꯍꯟꯊꯈꯤꯅꯤꯕ ꯁ꯭ꯇ꯭ꯔꯦꯁꯀꯤꯅꯦꯕꯀꯣ ꯍꯣꯔꯃꯣꯅꯦꯜ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅꯦ ꯍꯣꯔꯃꯣꯅꯦꯜ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕꯁꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯑꯦꯛꯅꯤ ꯊꯣꯛꯄꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯩꯗꯤ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯄꯁꯦ ꯁꯤꯁꯦ ꯍꯣꯔꯃꯣꯅꯦꯜ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯡꯁꯤꯁꯨ ꯂꯣꯏ ꯐꯍꯜꯂꯛꯇꯣꯏꯅꯦ ꯑꯩ ꯆꯤꯟꯖꯥꯛꯅ ꯁꯦꯝꯃꯒ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯦꯝꯃꯛꯄ ꯊꯛꯀꯗꯕ ꯃꯍꯤ ꯀꯩꯀꯥꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏ ꯐꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯁꯦꯕ ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯁꯦ ꯑꯗꯣ ꯃꯊꯪ ꯑꯗꯨꯝ ꯁꯤ ꯂꯣꯏ ꯊꯛꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ
Sina ma'am aigi breakfast kine si thabi neba ko. Duga sina curd neba. Sigi curd je si amada lupa nifu piba ko. Aduduna si sina aina ngarang semamba neba. Ado lupa nifu piba je nungtigi si sina sangom liter amna sembane do ma'am thoidana sangom liter da 60-70 dang pidana. Ado si sina 40 piba ko. Adudugi aina nungtigi 40 do pamui ene isana semba so haina semjaba neba. Ado si semba gi video di ai hayeng hapage. Aduduga si sina flax seeds to neba aina thakpa marudo adudo phajana kaino ngauragane takhai di neba grinder da aduduga sigi potse kaino tawdoine mahau se kaino ga chap manai ba thoidring do koi thoidring ga chap manai adai manam su chap manai mahau su chap manai sije amtang char khangni hawe ba amna sije ado flax seeds am kanai ba ko aduduna khoina aina thakpa matamda marudo thakchandे दना अदुदो खितंग डाइजेस्ट तो वाबई ने बको अदुना सुमाइना मागी मरु दे काना बसु लौगे हाय तारगदी आई सुमाइना पाउडर सेमगा आइना अदुम तकथोगा आई हांदे सिजिनाबई ने बसिगी फजना हापसलगा जार दा थमिसे दो सि ngौरगा तखायरगा सेमबई वीडियो का कासो इदुम मखा ताना अदुम अतै ब्लॉग ता हापके बको मथंगिदा अदो सिसे सामसम लौरनी सि चामसम लौरनी अदुगा ता हापिरनी को माइना अदे चामस अनि चारसु याइ को अदो अनि चारगे फ्लेक्स सीड्स की काना बसे मैम लाई मैम अदुगा सिगी कर्चे मोगी आइना अरई बजान लोशन लगे अदुगा आइगी आइना वाटनी हाय सुमाय लोय ओखाय बिबा अदा मैम सिदने सोमना कनो थबी की महुतने एप्पल वेट लॉस की ओइरगना एप्पल मपुम ममा ओइगेरा सोमना ngमगदबै चांग हापे आइ नत्रगा कनो अदुम एप्पल अदगी कनो ऑरेंज अदई पोमेग्रेनेट लेदना कंपोई के का मिक्स तौरगा मिक्स फ्रूट की टाइप सेमगने चाबसु याम हावबने को अदो आई ओइंदी थबी चारे आई एप्पल के का दो मसुंग अनि दे चाबा यादबदिना को आई क्या बिट लेतेबा महिदी मसुंग अनि खक्तो तल्लीदना अदुदुगेना अदुम कनो थबी गुंबसिने हेना सिजिनै अदो अदुम मतुंगदा एप्पल गा तौरा चाबगी अदगी लफोई गा तौरा चाबगी हाई हाई तारे अदुमाइना खितंग थुमतक तौबा हैनौ गा सारु याइ को हैनौ मुनबगा अदो वेट लॉस की ओइनदी याइ अइना हारि पोचे अदुगा डायबिटीज की ओइनदी यादे डायबिटीज की ओइनदी सुमाइना ओइना चाबीरो थबीगा सेगी ब्रेकफास्ट ओइदोनी को मैम अदुगा ग्रीन टी अमगा लोलगा चारनी थानी मैम आई ब्रेकफास्ट सीजे चाबदा पुक्ति फजना थनबने हे दुना दुम सी चासनगरगा लंच ती दुम खरा थेंगी पुंग अमा अनि दगा दुम चाय लंच ती दुम खरा थेंगी मैम सिना ये ग्रीन टी सारी है oh वे सीसे याम हाउबने को अइना चिंथि हाइबना ते दुगा एप्पल गा चाबदो अदुना मुहेना हाउबने बा आइसु मरमरते एप्पल मसुंग अनि दो दुम कुकुम खायरगा स्माय दुम कर्चे अदुगा दुम चारे अदुगा केम याउद्रसु दैदी खरा तनबा नुमिता हाइगद्रा अदुगा आइगी ब्रेकफास्ट ती स्किप गुंबा तौनिंगदबा अदुगा हेल्दी गुंबा चानिंगबदो अदुगांददी दुम कर्तंग चारगा दुम तोएबा अदुगा हेना फनिंगगना स्मायना दुम सेम सारगा थंबको पुक याम थनबने सिलोई दा थोगे मैम दुगा ग्रीन टी से मथक तो ने दुगा लंच ना पुंग अम्मा अनि अदाइदा तौरागे को मैम सिन से ये लंच दा चाना बने बको बेसन चिला सेम दोने बा आइना आइगी से कनो लफु थरो ने मोरो तेप खरा हापे अदे सामरोय अदे चनम मरु अनि हापे को अदे दिलौ खरा सोइजल्लगा सिदाइसिदाने आइना बेसन हापगा अदैदी थुम मोरोक अदै जीरा कका हापगाने
ꯑꯗꯨꯝ ꯕꯣꯔꯥ ꯇꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯣꯠꯇꯣꯏꯅꯦ ꯑꯗꯨꯒ ꯈꯤꯇꯪ ꯃꯍꯤ ꯂꯥꯡꯇꯛꯅ ꯇꯣꯠꯇꯣꯏꯅꯦꯕꯀꯣ ꯕꯣꯔꯥꯒꯤ ꯇꯥꯏꯞꯇ ꯍꯧꯗꯧ ꯅꯠꯇꯦꯕ ꯌꯦꯔꯨꯝꯒꯤ ꯇꯥꯏꯞꯇ ꯑꯣꯝꯂꯦꯠꯀꯤ ꯇꯥꯏꯞꯇ ꯍꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯗꯨ ꯍꯧꯕꯗꯨꯁꯨ ꯎꯠꯂꯛꯀꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯐꯨ ꯊꯔꯣꯁꯦ ꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯥꯀꯨꯞꯄꯤꯒꯤ ꯅꯄꯥꯛꯄꯤꯒꯤ ꯑꯩꯗꯤ ꯃꯈꯜ ꯃꯈꯜ ꯁꯦꯝꯃꯒ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯦꯝꯃꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯕꯦꯁꯟ ꯆꯤꯂꯥꯁꯦ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯕ ꯑꯁꯤ ꯄ꯭ꯔꯣꯇꯤꯟ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯏꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯃꯈꯟ ꯃꯈꯟ ꯑꯩꯒꯤ ꯑꯔꯩ ꯑꯔꯩꯕꯅ ꯃꯅꯥ ꯃꯁꯤꯡ ꯑꯔꯩ ꯑꯔꯩꯕꯅ ꯁꯦꯝꯃꯒ ꯃꯌꯥꯝ ꯑꯩꯗꯤ ꯊꯥꯎꯁꯦ ꯀꯩꯅꯣ ꯏꯟꯖꯤꯟ ꯑꯣꯏꯜꯁꯤ ꯃꯁꯇꯔꯠ ꯑꯣꯏꯜꯗ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯦꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯏꯟꯖꯤꯟ ꯑꯣꯏꯜꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯃꯌꯥꯝ ꯑꯇꯩ ꯑꯇꯣꯞꯄ ꯊꯥꯎ ꯑꯝꯇ ꯁꯤꯖꯤꯟꯅꯕꯤꯒꯅꯣ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯗꯥꯏꯕꯤꯇꯤꯁꯀꯤ ꯑꯣꯏꯔꯁꯨꯀꯣ ꯑꯗꯣ ꯍꯪꯒꯥꯝ ꯊꯥꯎꯅ ꯈ꯭ꯋꯥꯏ ꯐꯩꯀꯣ ꯃꯌꯥꯝ ꯁꯤꯗꯪ ꯁꯤꯖꯤꯟꯅꯕꯤꯌꯣ ꯍꯥꯏꯖꯅꯤꯡꯉꯦ ꯃꯌꯥꯝꯗ ꯑꯗꯣ ꯑꯩꯁꯦ ꯁꯤꯁꯤꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯕꯦꯁꯟ ꯆꯤꯂꯥ ꯍꯧꯗ꯭ꯔꯣꯕꯅꯦ ꯃꯌꯥꯝ ꯁꯤ ꯍꯧꯕ ꯀꯥꯟꯗ ꯆꯥꯡ ꯑꯃ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯀꯥ ꯍꯦꯟꯅ ꯊꯥꯔꯒꯗꯤ ꯑꯃꯨꯛ ꯍꯥꯎꯔꯣꯏꯕ ꯑꯗꯣ ꯑꯗꯨꯝ ꯌꯥꯝ ꯌꯥꯝꯕ ꯃꯤ 2-3 ꯆꯥꯒꯗꯕ ꯑꯣꯏꯔꯗꯤꯀꯣ ꯑꯃꯨꯛ ꯇꯟ ꯍꯧꯕꯩ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯄꯥꯇꯛ ꯇꯧꯅ ꯑꯗꯨꯝ ꯇꯧꯔꯒ ꯍꯧꯕꯤꯌꯣꯕ ꯑꯩꯒꯤꯁꯦ ꯃꯌꯥꯝ ꯀꯩꯁꯨ ꯅꯠꯇ꯭ꯔꯁꯨ ꯇꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯔꯥꯎꯟ ꯇꯥꯅ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯍꯧ ꯌꯥꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯍꯥꯎꯔꯒ ꯂꯣꯏꯔꯦ ꯐꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯆꯥꯡꯗ ꯆꯥꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯕꯣꯔꯥ ꯆꯥꯕꯗꯣ ꯑꯗꯨꯒ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯈꯤꯇꯪ ꯄꯦꯠꯇꯛꯇꯤ ꯇꯥꯔꯅꯤ ꯊꯥꯎ ꯌꯥꯎꯗꯕꯅꯤꯅ ꯑꯗꯨ ꯑꯣꯏꯁꯨ ꯃꯨꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯆꯥꯕꯤꯌꯣꯕ ꯌꯥꯝ ꯐꯕꯅꯤ ꯄꯥꯏꯔ ꯆꯥꯒꯦꯗ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯁꯤꯁꯦ ꯌꯦꯔꯨꯝ ꯑꯃ ꯍꯥꯟꯅ ꯆꯥꯔꯦ ꯃꯌꯥꯝ ꯇꯣ ꯌꯦꯔꯨꯝꯁꯦ ꯑꯩꯗꯤ ꯌꯦꯔꯨꯝ ꯃꯃꯨꯠꯁꯦ ꯑꯗꯨꯝ ꯆꯥꯏꯗꯅꯀꯣ ꯌꯦꯔꯨꯝ ꯃꯃꯨꯠꯀꯤ ꯃꯇꯥꯡꯗ ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯒꯦ ꯗꯥꯏꯕꯤꯇꯤꯁꯁꯨ ꯅꯣꯔꯃꯦꯜ ꯂꯥꯛꯍꯟꯒꯦ ꯋꯦꯠ ꯂꯣꯁꯁꯨ ꯇꯧꯒꯦꯕ ꯃꯌꯥꯝ ꯅꯪꯁꯨ ꯆꯥꯕ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯕꯦꯁꯟ ꯆꯤꯂꯥꯁꯦ ꯄꯥꯏꯔꯒꯗꯤ ꯆꯥꯔꯦ ꯋꯥꯔꯦ ꯁꯣꯝꯗ ꯌꯥꯝ ꯂꯥꯡꯉꯦ ꯑꯗꯨꯒꯤꯀꯣ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯥꯁꯜꯂꯕ ꯑꯩꯒꯤ ꯆꯥꯛꯗꯨꯝꯁꯤꯒ ꯕꯦꯁꯟꯁꯤꯒ ꯇꯣꯠꯂ ꯕꯦꯁꯟ ꯆꯤꯂꯥꯁꯤꯒ ꯇꯣꯠꯂ ꯁꯤꯁꯦ ꯃꯌꯥꯝ ꯕꯣꯔꯥ ꯆꯥꯕ ꯆꯞ ꯃꯥꯟꯅꯩꯕ ꯕꯣꯔꯥꯗꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯥꯎꯗꯣꯏꯅꯤꯅ ꯊꯥꯎꯗ ꯗꯤꯞ ꯐ꯭ꯔꯥꯏꯗꯣ ꯇꯧꯕꯅꯦ ꯌꯥꯝ ꯐꯠꯇꯦꯕ ꯍꯛꯆꯥꯡꯗ ꯑꯗꯨꯒ ꯕꯣꯔꯥ ꯆꯥꯕꯗꯤ ꯐꯩ ꯑꯗꯨꯒ ꯕꯣꯔꯥꯗꯣꯀꯣ ꯍꯪꯒꯥꯝ ꯊꯥꯎꯗ ꯃꯁꯇꯔꯠ ꯑꯣꯏꯜꯗ ꯍꯧꯔꯒ ꯆꯥꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯦꯝꯃꯛꯄ ꯊꯥꯎꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯧꯔꯒ ꯑꯩꯈꯣই ꯌꯨꯁ ꯇꯧꯕ ꯐꯠꯇꯦꯕ ꯑꯗꯨꯅ ꯊꯥꯎꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯉꯤꯗꯅ ꯌꯨꯁ ꯇꯧꯕꯗꯨꯁꯨ ꯍꯛꯆꯥꯡꯗ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅ ꯑꯩꯗꯣ ꯑꯗꯨꯝ ꯆꯥꯗꯕꯒꯤ ꯄꯥꯝꯃꯨꯏꯌꯦꯅ ꯑꯩꯗꯤ ꯕꯣꯔꯥ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯕꯦꯁꯟ ꯆꯤꯂꯥ ꯑꯣꯏꯅ ꯍꯧꯔꯦ ꯕꯣꯔꯥꯒꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯕꯀꯣ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏꯗꯤ ꯋꯥꯔ ꯀꯥꯟꯗ ꯁꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤ ꯂꯣꯏꯅꯕ ꯑꯗꯨꯝ ꯆꯥꯁꯜꯂꯒꯦ ꯑꯗꯣ ꯑꯩꯁꯦ ꯄꯥꯏꯔꯒ ꯆꯥꯕꯗ ꯋꯥꯔꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯁꯤꯁꯦ ꯑꯩꯅ ꯆꯥꯕꯗꯨꯁꯨ ꯃꯌꯥꯝꯗꯣ ꯎꯠꯅꯤꯡꯕꯒꯤ ꯅꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯏꯔ ꯁꯨꯝ ꯆꯥ ꯂꯩꯕꯗꯣ ꯌꯥꯝ ꯐꯔꯛ ꯇꯥꯕꯗꯣ ꯑꯣꯏꯔꯦꯕ ꯃꯌꯥꯝ ꯁꯤꯅ ꯂꯟꯆ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯀꯩꯀꯩ ꯆꯥꯕꯗꯣ ꯃꯈꯥ ꯇꯥꯅ ꯎꯠꯂꯛꯑꯒꯦ ꯑꯗꯣ ꯑꯩ ꯁꯤ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦꯀꯣ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯕꯗꯣ ꯐꯔꯛ ꯇꯥꯔꯦꯕ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯕꯖꯥꯔ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯔꯦ ꯕꯖꯥꯔꯗꯒꯤ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯁꯦꯝꯅꯕ ꯆꯝꯄ꯭ꯔꯥ ꯂꯩꯒꯦꯅ ꯆꯠꯄꯅꯦ ꯁꯤ ꯃꯆꯥꯁꯤꯅ ꯍꯦꯟꯅ ꯃꯔꯤꯡ ꯊꯣꯛꯀꯗ꯭ꯔꯣ ꯆꯞ ꯃꯥꯟꯅꯩꯌꯦ ꯁꯤꯅ ꯆꯥꯎꯕ ꯐꯩꯅꯦ ꯌꯥꯔꯦ ꯀꯦꯖꯤ 100 ꯑꯃ ꯍꯥꯞꯄꯤ ꯁꯤꯅ ꯄꯤꯌꯥ
ꯌꯦꯟꯒꯦꯁꯦ ꯅꯪ ꯈꯔ ꯄꯨꯒꯣ ꯌꯥꯏꯌꯦ ꯑꯃꯅꯤ ꯈꯤꯇꯪ ꯌꯥꯝꯗꯕꯤꯗ ꯄꯪꯒꯅꯨ ꯈꯔ ꯑꯇꯩ ꯂꯩꯒꯤꯁꯦ ꯆꯝꯄ꯭ꯔꯥꯁꯤꯒ lupa kuntra se ani lorge ko tapi kurus ma si pu bata dia मैं आमाई की चिया सीड्स लाए चिया सीड्स है जैसे इनको मैं स्वाई डिपार्टमेंटल स्टोर दबुदी फंगे बको अदो याम तांगे चिया सीड्स से मैं आम अदुना इदिने अमेज़न दगी सिगी ऑर्गेनिक से अदुम चेलेबा अदो तो सी 1 kg ने बको मागी MRP से 999 थाबनेबा सिजे 1000 अदुनी दना 1 kg दा अदुदुना ने आइदिने अमेज़न दगी दुम चेले मैं आम स्वाई डिपार्टमेंटल स्टोर दगी दि मागी MRP तो पुलप पीबा ngam de dum सिजिनाद्रो बा पोटनी न को खर अहोंग असाव येंगे हाइ तारे अदुगा कहीं ओन चेले ममल से ओनली 379 अमेज़न चेलदी अमेज़न चेले मैम चिया सीड्स लाए लोरबने हयेंगी चिया सीड्स की खरा हपागे मैम नुंगांग वायरम से इवनिंग स्नैक्स से सुमाइना ब्लैक कॉफी थएबको ब्लैक कॉफी सिदने कॉफीगा इसिंग असाबगा खकनिको इचम चमना पानने थइसे दो याम कैफिन याम सिजिनब फते दुगा वेट लॉस तबुदी ब्लैक कॉफी से याम फबने दो मैम डायबिटीज लेबनिने सी क्या सिजिनदेबा दुगा अदुम पामजबगी याम पानादी थएबको दुगा सुंथक थकनो हाइबदि नते कशु काइदे नोंगमदा कॉफी से अमुक्तंग सिजिनबा हाइदि अनिरक अहुमलक थकपदो अदुई थबक्तुमा याद्रे अदुगा कॉफी पामजबा डायबिटीज नाबसिंगना कॉफी पामजबदी कॉफी दी पामजबा हाइतारे अदु सिंगनदी अदुम सुमाइना नोंगमदा अमुरक ब्लैक कॉफी से थकपि बेको चीनी केगा केम हापतिको अदुगा वेट लॉस तौनिंगबना चीनी जीरो शुगर को चीनी सुक्सा साबीगनो वेट लॉस तौनिंगदी चीनी जे ड्रॉप मरुम हापीरनो हाइजनिंगे अदुगा सिगी चना से मैम आई योइनदीको चना से मैम लेरा थम्मेबा सिगी चना से अदुम चारे हाइदी चाक अयुकी चाक चाद्रिकांदा कइनोमा साइनिंगक्पा अदगी अहिंगदा चाक लामक्पा अदै अदुम एनी टाइम कहता कइनोम साइनिंगक्पा खुदिंगे आइदी चना से अदुम ताइनरे चना से अदुम चाबा ngamigai फैको अदुगा थबीगुम्बा अदै थबी अमसुंग वालंद्रे बाजार रे दुना थबी जे होंगे होजिक यामजु होंगेबा थबी से म्याम म्याम लेरा दुम थम्मे आई ओइनदी सोय सोयदबा अदुगा अतांगबा हाइदसु अतांगबा अदै दुम्बा अमता चादे अदुना म्यामसु थकपा मतमदा कॉफी दंग थक कॉफी थक्त्रसु काइदिको अदुगा चा संगोम याम पामा मीदो अदुदो कइनो आइना हाइजगदबाबु संगोम पाउडर सुसिन सिजिनाबिगनो संगोम पाउडर से याम फत्तेबको संगोम पाउडर सिजिनाबिगनो अदुगा संगोम चा थकनिंग तारगसु चीनी याउदबिदा अखोइगी कइनोदो टोन मिल्क अमूल ताजा काइन थोपदो अदुगुम्बना नत्रगा सन संगोमना नत्रगा स्किम मिल्कना गुम्बा लोलगा थकपियोबा अदुगा मयाम हयेंदी आइसु संगोम चा याम पामेबको अदो आइदो कइनो हयेंदी टोन मिल्कना कमाइना लोनगे खोटके स्किम मिल्कना कमाइ लोनगे हाबदो हयेंगी ब्लॉग तमु हापचरके चांगौ पाम्बै चिनाउ सिंगी अदुगा नुंगदिन सुमाइना नुंगदांग वाइरम से मैम अदुम कॉफी नत्रसु दुम ग्रीन टी थकेरा जिंजर वाटर थकेरा अदगी हौजिकती मैम लोटस वाटर लोटस टी सॉरी लोटस टी गुम्बा अदगी मैम थोएदना मखन 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 अदुम बसिंगदो मैम थकपे याय अदगी ब्लू टी काइनगा मा कइनोदो अपराचित्रा नाम लैबने अदुगी लैदुना सेमबदो अदुगी ब्लू टी सुजु थकपा यारे याम यारेदा मैम याम थोए मखन 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 हौजिकांदे अदुम बसिंगदो अदुम लोय सिजिनाबा यायको अदुगा तौबतबु चीनी जे सुंगा फापिरनु अदुगा वेट लॉस तौनिंगबा कांगबुना खोइही सिजिनाबा यायको अदुगा डायबिटीज लैबा मीना खोइही सिजिनाबा यादेको मैम अदुनी मैम आई ओइंदी सी चार सी थअनी सी चारनी अदुगा आई नुंगिंदो क्या चानिंग फाउदे अदुगा नाहंगै मतमददी अदुम सिंजू चाय सिंजू हार मिमी सिंजू नतेको अचंबा सिंजूदो अखोय थाइनिगी इबोक खैनो योनबदो अदुम चाय अदुमाइन तरोगा अदुम बोरा चाय सुमाइन तरो अदुम चायबको आई अदुम नुंगतिगी उच्चरके हाइक्रू से अदुम अदुमाइना चानिंग बकांदा ममम अनी नी जु चाय अदुगा थुम मोरक नमगा थोइदिंग बेसन नम चाबो केम काइदेको थोइद्रिंग बेसोनदा केम अकाइबा लेइतेबा मैम अदो आइदी दुम थोइदिंग बेसन यावगे यावरोयदि क्रौ क्रौ साइबजे दुम हाइनरम मैम अदो यारिगे हेइदी चाबियो अदुगा हेइसे सुमाइना को होंगसु होंगबा हक्सांगसु असुकी मतिक कानाबा हाइक्रू हाइजेने हाइक्रू चंप्रा याम फै अदुगा सेम कोमला आइसिना को कइनो तौगरे
ꯇꯥꯡꯁꯨ ꯇꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯆꯥꯕꯁꯨ ꯌꯥꯗꯦ ꯗꯥꯏꯕꯤꯇꯤꯁ ꯄꯦꯁꯦꯟꯒꯤꯗꯤ ꯑꯗꯨꯗꯨꯅ ꯍꯩꯀ꯭ꯔꯨ ꯑꯣꯏꯅ ꯁꯨꯝ ꯍꯣꯠꯅꯖꯔꯦ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯍꯤꯡꯒꯣꯜ ꯂꯩꯇꯦ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯄꯨꯈ꯭ꯔꯤꯁꯨ ꯂꯣꯏꯔꯦ ꯅꯨꯡꯁꯤꯗꯥꯛꯁꯦ ꯁꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯁꯦ ꯍꯩꯇꯦ ꯈꯔ ꯇꯝꯖꯟꯒꯦꯅ ꯈꯜꯂꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯥꯕ ꯄꯥꯝꯕꯤꯅꯦ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯩ ꯅꯨꯡꯇꯤꯒꯤ ꯕꯖꯥꯔꯗꯩ ꯐꯪꯗꯦꯕ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯈꯨꯗꯛꯇ ꯍꯦꯛꯑꯒ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯁꯦꯝꯕꯗꯣ ꯑꯗꯨꯗ ꯍꯥꯞꯄꯒꯤꯅꯦ ꯑꯩꯅꯅꯦ ꯊꯑꯣꯏꯅꯒ ꯊꯥꯖꯩꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯁꯦ ꯍꯦꯛꯑꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩ ꯍꯌꯦꯡꯒꯤ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯁꯦꯝꯕꯗ ꯍꯥꯞꯅꯕ ꯍꯦꯛꯇꯣꯛꯑꯒꯦ ꯀꯥꯟꯅꯈ꯭ꯔꯕ ꯐꯈ꯭ꯔꯕ ꯄꯥꯝꯕꯤꯅꯤꯅꯦ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯑꯃ ꯄꯜꯂꯤꯁꯦ ꯁꯤ ꯍꯤꯗꯥꯛꯅꯦꯕ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯍꯦꯛꯇ꯭ꯔꯁꯨ ꯌꯥꯕꯅꯤ ꯌꯥꯝꯁꯨ ꯄꯥꯟꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯀꯥꯟꯅꯅꯕꯅ ꯗꯤꯇꯣꯛꯁ ꯋꯥꯇꯔꯁꯦ ꯃꯈꯜ 2-3 ꯊꯣꯛꯅ ꯁꯦꯝꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒꯤꯈꯔ ꯌꯥꯝ ꯍꯦꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯕꯩꯅ ꯃꯊꯧ ꯇꯥꯗꯦꯕ ꯁꯨꯃꯥꯏꯅ ꯃꯇꯣꯟ ꯊꯠꯄꯁꯦ 5-6 ꯍꯥꯞꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯣ ꯌꯥꯝ ꯀꯟꯅꯁꯨ ꯄꯥꯟꯗ꯭ꯔꯦ ꯑꯗꯣ ꯁꯤꯅ ꯑꯗꯨꯝ ꯁꯦꯝꯃꯛꯑꯒꯦ ꯃꯌꯥꯝ ꯐꯖꯩ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯑꯩꯒꯤ ꯗꯤꯅꯔꯁꯤꯗꯤ ꯁꯟ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯗꯥ ꯍꯣꯏ ꯆꯥꯕꯒꯤꯅꯤ ꯃꯣꯏꯗꯒꯤ ꯈꯔ ꯂꯧꯔꯒ ꯆꯥꯔꯦ ꯁꯟ ꯑꯗꯨꯝ ꯆꯥꯏꯀꯣ ꯑꯩ ꯕꯤꯐꯁꯦ ꯑꯗꯨꯒ ꯂꯐꯨ ꯁꯤꯡꯖꯨ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯦꯂꯤ ꯆꯅꯥ ꯈꯔ ꯌꯥꯎꯔꯦ ꯁꯤ ꯑꯩꯅ ꯌꯨꯝꯗ ꯁꯦꯝꯖꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯗꯨꯝꯁꯤꯒ ꯇꯧꯔꯒ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝ ꯍꯥꯞꯆꯔꯛꯑꯒꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ